ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯖꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯂꯤꯛꯂꯥ ꯀꯧꯕꯤ ꯑꯃꯒ ꯊꯣꯏꯕꯤꯆꯥ ꯀꯧꯕꯤ ꯑꯃꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯠꯅ ꯊꯥꯅꯗꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯛꯂꯥꯅꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯊꯣꯏꯕꯤꯆꯥꯒꯤ ꯐꯅꯕꯗ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯏꯕꯤꯆꯥꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯁꯛꯇ ꯆꯨꯗ ꯁꯤꯂꯝ ꯁꯤꯟꯊꯥꯗ ꯃꯉꯣꯟꯗꯒꯤ ꯂꯤꯛꯂꯥꯅ ꯑꯗꯨꯃꯛ ꯍꯦꯟꯕꯗꯨꯅ ꯂꯤꯛꯂꯥꯗ ꯀꯂꯛ ꯈꯝꯕꯟꯕ ꯌꯥꯝꯅ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯣꯏꯕꯤꯆꯥ ꯃꯍꯥꯛꯅ ꯃꯇꯥꯒꯤ ꯃꯐꯝꯗ ꯐꯥꯎꯔꯤꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨ ꯅꯣꯡꯃꯇꯗꯤ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯃꯛꯅ ꯂꯤꯛꯂꯥꯅꯁꯨ ꯊꯣꯏꯕꯤꯆꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯦꯔꯥ ꯊꯥꯒꯤ ꯄꯥꯟꯈꯠꯂꯛꯄꯗ ꯈꯨꯜ ꯀꯣꯜꯂꯤꯕ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯍꯦꯛ ꯍꯦꯛ ꯍꯔꯥꯎ ꯁꯛꯁꯦꯜ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯗꯨꯒꯤꯁꯨ ꯍꯔꯥꯎ ꯁꯛꯁꯦꯜ ꯇꯝꯕꯒꯤ ꯅꯤꯅꯤ ꯆꯟꯕ ꯑꯗꯨꯒꯤ ꯖꯒꯣꯏ ꯁꯥꯕ ꯅꯪꯅꯕ ꯍꯥꯏꯗꯅ ꯂꯤꯛꯂꯥꯗꯨ ꯐꯤꯖꯦ ꯂꯩꯇꯦꯡ ꯇꯧꯗꯨꯅ ꯊꯣꯏꯕꯤꯆꯥ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯛꯂꯥ ꯊꯣꯏꯕꯤꯆꯥ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ, "ꯍꯣ ꯊꯣꯏꯕꯤꯆꯥ, ꯊꯣꯏꯕꯤꯆꯥ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕꯣ? ꯏꯕꯦꯝꯃ, ꯅꯪ ꯂꯣꯏꯁꯤꯟꯕ ꯉꯥꯏꯔꯤꯉꯩꯗꯅꯦ ꯁꯣꯝꯗ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯈꯤꯕꯅ ꯁꯨꯝ ꯌꯥꯍꯟꯕ ꯇꯥꯔꯤꯃꯤ." ꯊꯣꯏꯕꯤꯆꯥꯁꯨ ꯂꯤꯛꯂꯥꯅ ꯃꯄꯥꯜꯗ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯂꯤꯛꯂꯥ ꯇꯥꯅꯕ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯀꯟꯅ, "ꯍꯣꯅꯦ, ꯑꯗꯨꯗ ꯉꯥꯡꯒ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯛꯑꯣ. ꯖꯒꯣꯏ ꯁꯥ ꯐꯥꯎꯕ ꯍꯧꯔꯝꯈꯤꯔꯣꯏ. ꯀꯔꯤꯝꯇ ꯄꯥꯈꯠꯂꯨꯅꯣ, ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯛꯑꯣ." ꯂꯤꯛꯂꯥ ꯊꯣꯏꯕꯤꯆꯥꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯖꯩ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯆꯥ ꯂꯤꯛꯂꯥ ꯎꯕꯗ ꯏꯉꯛ-ꯉꯛꯅ, "ꯀꯩꯅꯣ ꯅꯪꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉ ꯂꯥꯛꯏꯁꯤꯅ? ꯑꯩꯅ ꯃꯆꯨꯝ ꯇꯥ ꯃꯈꯩ ꯀꯦꯗꯅ ꯂꯥꯛꯅꯔꯁꯨ ꯅꯣꯡꯃꯇ ꯅꯉꯣꯟꯗꯒꯤ ꯍꯦꯟꯒꯦ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦꯃꯤ." "ꯌꯥꯔꯦ, ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ, ꯁꯠ-ꯁꯠ ꯂꯣꯏꯁꯤꯜꯂꯣ. ꯃꯤ ꯂꯣꯏꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯝꯃꯅꯤ." "ꯍꯣꯏꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯃꯇꯥꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯆꯥ ꯃꯥꯅ ꯐꯅ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯕꯁꯨ ꯆꯝꯇꯛꯅ ꯂꯤꯛꯂꯥꯅ ꯀꯦꯔꯤꯕꯗꯨꯅ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯈꯤꯕꯗꯨꯗ ꯃꯁꯥꯗꯨ ꯍꯩꯅꯤꯡꯗꯕ ꯄꯣꯛꯂꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯣ? ꯁꯠ-ꯁꯠ ꯂꯣꯏꯁꯤꯜꯂꯣꯕ. ꯖꯒꯣꯏ ꯁꯥꯕ ꯅꯪꯗꯕ ꯇꯥꯔꯦꯕ." "ꯍꯣꯏꯕ, ꯅꯪꯅꯤꯕ, ꯅꯪꯁꯤꯗꯤꯕ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯗꯨ ꯍꯩꯅꯤꯡꯗ ꯂꯣꯏꯁꯤꯜꯂꯒ ꯂꯤꯛꯂꯥꯒ ꯄꯨꯟꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕꯨꯡ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯏꯕꯤꯒꯤ ꯖꯒꯣꯏ ꯂꯣꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯌꯥ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯤꯛꯂꯥꯅ ꯊꯣꯏꯕꯤꯆꯥꯗ ꯍꯥꯏꯐꯦꯠ ꯆꯩꯕꯣꯏ ꯀꯔꯤꯕꯣꯏ, "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯃꯤ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯝꯂꯅꯤ ꯍꯥꯏꯗꯅ ꯁꯠ-ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗꯦꯕ? ꯌꯥꯔꯤꯕ, ꯑꯩꯈꯣꯏꯁꯨ ꯖꯒꯣꯏ ꯁꯥꯕ ꯅꯪꯗꯣꯔꯤꯕꯁꯤꯗꯤ, ꯂꯥꯛꯑꯣ ꯌꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯗꯨ ꯃꯌꯥꯝ ꯃꯔꯛꯇ ꯖꯒꯣꯏ ꯁꯥꯕꯅꯤ ꯍꯥꯏꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯂꯤꯛꯂꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯇꯥꯒꯤ ꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯂꯩꯅ ꯂꯩꯅ ꯊꯦꯛ ꯊꯦꯛꯇꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯑꯍꯜ ꯑꯉꯥꯡ ꯄꯨꯝꯕꯗꯤ ꯂꯤꯛꯂꯥ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯉꯛꯂꯤ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯃꯊꯣꯡ ꯆꯥꯗꯕ ꯈꯔꯗꯤ ꯂꯤꯛꯂꯥꯕꯨ ꯇꯥꯟꯅꯗꯨꯅ ꯁꯦꯜ ꯊꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯆꯥꯒꯤ ꯄꯨꯛꯅꯤꯡꯗ, "ꯑꯩꯅ ꯐꯅ ꯀꯟꯅ ꯀꯦꯗꯅ ꯍꯣꯠꯅꯔꯁꯨ ꯃꯁꯤꯒꯤ ꯂꯤꯛꯂꯥ ꯍꯥꯏꯕꯤꯁꯦ, ꯃꯁꯤꯗꯒꯤ ꯑꯃꯨꯛꯇ ꯍꯦꯟꯒꯦ ꯍꯥꯏꯕꯁꯦ ꯉꯝꯗꯦꯕ. ꯃꯌꯥꯝꯁꯤꯁꯨꯅꯤ, ꯀꯩꯗ ꯅꯨꯡꯁꯤꯔꯤꯅꯣ ꯈꯪꯗꯦꯕ, ꯃꯉꯣꯟꯗ ꯇꯥꯟꯅꯔꯤꯁꯦ." ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯤꯆꯥ ꯖꯒꯣꯏ ꯁꯥꯔꯤꯅꯦ ꯇꯧꯔꯤꯕꯗꯨ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯏꯈꯪ ꯈꯪꯗ ꯃꯈꯨꯠꯇꯨ ꯄꯪꯀꯣꯠꯇ ꯀꯣꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ, "ꯍꯩ ꯁꯤꯖꯥ, ꯌꯦꯡꯉꯨꯅꯦ, ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯖꯒꯣꯏ ꯁꯥꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯀꯣꯠꯂꯤꯅꯦ ꯇꯧꯔꯤꯕꯁꯤ ꯑꯝꯇ ꯌꯦꯡꯉꯣꯏꯃꯤ." "ꯍꯣꯏꯅꯦ, ꯃꯈꯨꯠꯁꯤ ꯀꯣꯠꯂꯤꯅꯦ ꯇꯧꯔꯤꯁꯤ ꯇꯥꯟꯒ ꯑꯝꯇ ꯆꯥꯗ꯭ꯔꯕ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯑꯝꯇ ꯌꯦꯡꯗ꯭ꯔ ꯃꯥꯜꯂꯦꯅꯦ, ꯖꯒꯣꯏ ꯃꯥꯟꯗꯤꯌꯦ, ꯂꯩꯕꯥꯛ ꯇꯧꯕꯕꯨ ꯃꯥꯜꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯊꯣꯏꯕꯤꯆꯥꯅ ꯖꯒꯣꯏ ꯀꯣꯠꯂꯤꯅꯦ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯆꯥꯅ ꯑꯁꯨꯝ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯃꯃꯥꯏꯕꯦꯝꯃ ꯇꯣꯝꯕꯤꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯇꯣꯝꯕꯤꯅ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯏꯪꯒꯤꯠ ꯑꯣꯏꯅ ꯃꯆꯤꯟ ꯈꯖꯤꯛ ꯂꯦꯡꯂꯒ, "ꯅꯪꯕꯨ ꯅꯈꯨꯠ ꯀꯣꯠꯂꯤꯅꯦ ꯇꯧꯔꯤꯕꯗꯣ ꯇꯥꯟ ꯆꯥꯅ ꯀꯣꯠꯂꯨꯅꯦ." ꯊꯣꯏꯕꯤꯆꯥ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯇꯥꯗꯕꯅ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ, "ꯀꯩꯅꯣ ꯍꯥꯏꯗꯣ, ꯑꯩ ꯀꯔꯤꯝ ꯈꯪꯗꯤꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯗꯨ
ꯃꯃꯥꯗ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯀꯣꯠꯇ ꯀꯣꯠꯂꯒ ꯑꯗꯨꯃꯛ ꯁꯥꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯥꯗꯨꯒ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯊꯤꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯃꯁꯤꯗꯤꯕ ꯑꯩꯅ ꯇꯥꯛꯂꯤꯕꯁꯦ ꯂꯧꯒꯦ ꯍꯥꯏꯗꯦꯅꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯨ ꯁꯥꯎꯔꯞꯅ ꯃꯆꯥꯅꯨꯄꯤꯅ ꯇꯥꯟ ꯀꯥꯏꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯅꯣꯛꯈꯤꯗꯨꯅ ꯖꯒꯣꯏ ꯁꯥꯔꯕ ꯇꯨꯡꯗ ꯊꯣꯏꯕꯤꯆꯥꯁꯨ ꯃꯌꯥꯝꯅ ꯃꯥꯒꯤ ꯖꯒꯣꯏ ꯎꯕꯗ ꯁꯤꯕꯣꯟ ꯁꯤꯕꯣꯟ ꯉꯥꯡꯅꯕꯗꯨ ꯇꯥꯗ꯭ꯔꯕꯁꯨ ꯃꯃꯤꯠꯅꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯨꯏꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯕ ꯇꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯆꯥ ꯂꯤꯛꯂꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯁꯨ ꯊꯣꯏꯕꯤꯆꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯁꯤꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯤꯁꯤꯅ ꯑꯁꯤ ꯈꯟꯅ ꯂꯤꯛꯂꯥ ꯃꯥꯁꯨ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯆꯥ ꯀꯩꯒꯤꯅꯣ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤ ꯅꯇꯣꯝꯇ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯤꯗꯤ? ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯏꯁꯥꯁꯦ ꯍꯩꯅꯤꯡꯕ ꯏꯐꯥꯎ ꯐꯥꯎꯗꯦ ꯅꯪꯅ ꯌꯥꯝ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯕꯗꯨꯗ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯕ ꯆꯪꯂꯔꯣꯏꯒꯦ꯫ ꯊꯣꯏꯕꯤꯆꯥ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯇꯗꯤ ꯃꯕꯨꯛ ꯐꯠꯇꯅ ꯇꯧꯖ ꯁꯥꯔꯤꯁꯦ ꯌꯥꯝꯅ ꯐꯕ ꯁꯥꯗꯅ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕꯗꯨ ꯎꯠꯊꯣꯛꯇꯅ ꯇꯞꯅ ꯌꯥꯔꯦ ꯑꯁꯤꯗ ꯁꯨꯝ ꯅꯪ ꯉꯥꯏꯔꯝꯃꯒꯦ ꯅꯪ ꯆꯪꯂꯒ ꯁꯥꯔꯨꯔꯣ꯫ ꯅꯪꯁꯨ ꯆꯪꯂꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯆꯪꯂꯔꯣꯏ ꯑꯁꯤꯗ ꯁꯨꯝ ꯂꯦꯞꯄꯒ ꯃꯌꯥꯝꯅ ꯁꯥꯔꯤꯁꯦ ꯑꯣꯏꯅ ꯌꯦꯡꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯣꯛꯈꯤ꯫ ꯏꯆꯦ ꯂꯤꯛꯂꯥ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯉꯣ꯫ ꯑꯁꯦꯡꯕꯔꯣ? ꯑꯕꯦꯆꯥ ꯍꯣꯏ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯆꯥꯗꯤ ꯃꯃꯤꯠ ꯅꯥꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯒꯤ ꯃꯃꯥꯡꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯕꯦꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯕꯦꯆꯥ ꯏꯆꯦꯗꯤ ꯐꯖꯗ꯭ꯔꯣ? ꯅꯪꯗꯤ ꯐꯖꯗꯦ ꯅꯃꯤꯠ ꯅꯅꯥꯅꯦꯅ ꯀꯦꯁꯜꯂꯤꯅꯦ ꯇꯧꯏꯗꯣ ꯂꯥꯏꯗꯨ ꯃꯥꯜꯂꯦ꯫ ꯊꯣꯏꯕꯤꯆꯥ ꯂꯤꯛꯂꯥꯒꯨꯝꯅ ꯐꯖꯗ꯭ꯔꯕꯁꯨ ꯈꯤꯇ ꯐꯖꯩ ꯍꯥꯏꯔꯕꯁꯨ ꯁꯥꯎꯕꯗꯨ ꯈꯔ ꯐꯔꯝꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯂꯥꯏ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥ ꯂꯩꯔꯒ ꯍꯥꯏꯈꯨꯗꯅ ꯑꯩꯕꯨ ꯂꯥꯏ ꯃꯥꯜꯂꯦꯅ ꯍꯥꯏꯈꯨꯋꯣ꯫ ꯑꯕꯦꯆꯥ ꯊꯣꯏꯕꯤꯆꯥꯅ ꯃꯅꯥ ꯂꯩꯔꯛꯄꯗꯨꯗ ꯅꯥꯕꯒꯤ ꯁꯨꯒꯠꯂꯒ ꯖꯥꯕꯤ ꯅꯥꯏꯌꯦ ꯅꯥꯁꯤ ꯊꯥꯗꯣꯛꯑꯣ꯫ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯂꯤꯛꯂꯥꯗꯨ ꯏꯉꯛꯉꯛꯅ ꯃꯇꯥꯒꯤ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯅ ꯀꯩꯅꯣ ꯊꯣꯏꯕꯤꯆꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯁꯤꯗꯤ ꯑꯉꯥꯡꯁꯤꯅ ꯉꯥꯡꯕ ꯋꯥꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯂꯧꯔꯗꯅ ꯁꯤ ꯊꯥꯗꯣꯛ ꯑꯉꯥꯡꯁꯤ ꯅꯥꯕꯅ ꯂꯣꯏꯔꯅꯤꯕ꯫ ꯂꯤꯛꯂꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯑꯕꯦꯆꯥꯒꯤ ꯃꯅꯥ ꯂꯩꯔꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯁꯥꯎꯔꯞꯅ ꯑꯉꯥꯡꯅꯤꯅ ꯇꯧꯕ ꯌꯥꯝ ꯉꯝꯃꯤ ꯃꯤꯗꯕꯨ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯋꯥ ꯌꯥꯝ ꯍꯥꯏ꯫ ꯃꯃꯥ ꯃꯄꯥꯅꯅꯦ ꯃꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕ ꯇꯥꯛꯄꯤꯗꯕ꯭ꯔꯥ ꯀꯔꯤꯅꯣ? ꯆꯠꯂꯣ ꯌꯥꯔꯦ꯫ ꯑꯕꯦꯆꯥꯅ ꯆꯠꯆꯔꯒꯦ ꯍꯤꯡꯆꯥꯕꯤ꯫ ꯍꯦ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣꯕ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯑꯕꯦꯆꯥꯕꯨ ꯇꯥꯟꯅꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯅ ꯊꯣꯏꯕꯤꯆꯥꯗꯨ ꯅꯝꯗꯅ ꯈꯝꯖꯤꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯊꯣꯏꯕꯤꯆꯥꯅ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯪꯂꯕ ꯀꯥꯟꯗ ꯊꯣꯏꯕꯤꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯤꯡꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯎꯁꯤꯜꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤꯆꯥꯁꯨ ꯃꯇꯣꯝꯇ ꯇꯥꯟꯅꯔꯨꯕꯁꯨ ꯌꯥꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯈꯥꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯄꯥꯈꯪ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯑꯅꯤ ꯑꯍꯨꯝꯈꯛ ꯂꯤꯛꯂꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯇꯣꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯧꯗꯅ ꯏꯃꯥꯒꯤ ꯃꯑꯣꯡꯗꯨꯝ ꯑꯣꯏꯅꯤꯡꯂꯦ ꯅꯪꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯃꯇꯥꯎ ꯑꯅꯤꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯅꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯍꯩꯅꯗꯅ ꯇꯥꯁꯤꯟꯅꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯣꯝꯕ ꯍꯦꯟꯅ ꯂꯛꯅꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯛꯈꯤ ꯍꯪꯕꯒ ꯈꯨꯝꯗꯕꯤ ꯇꯧꯏꯅꯦ꯫ ꯀꯣꯂꯣꯏ ꯃꯤꯡꯗꯨꯗ ꯍꯥꯏꯕꯤꯌꯨ ꯃꯗꯨꯕꯨ ꯈꯪꯂꯕꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯌꯦꯠꯆꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯗꯨ ꯅꯝꯗꯅ ꯂꯤꯛꯂꯥꯗ ꯃꯃꯤꯡ ꯍꯥꯏꯅꯕ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯁꯨ ꯍꯩꯅꯗꯅ ꯂꯩꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯁꯥꯎꯔꯞꯅ ꯃꯤꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛꯇꯣꯛꯄ ꯌꯥꯗ꯭ꯔꯣ? ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦꯍꯦ꯫ ꯈꯣꯝꯕꯅ ꯍꯦ ꯁꯛꯊꯤꯕꯤ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯍꯪꯉꯤꯁꯦ ꯀꯣ ꯅꯃꯥꯟꯅꯕꯤ ꯐꯖꯕꯤꯁꯤꯗꯅꯤ꯫ ꯊꯣꯏꯕꯤꯆꯥ ꯈꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯨ ꯐꯥꯖꯤꯜꯂꯒ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯁꯥꯎꯔꯞꯅ ꯍꯣꯅꯦ ꯏꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯤ꯫ ꯊꯣꯏꯕꯤꯆꯥ ꯃꯣꯏꯒ ꯃꯥꯟꯅꯔꯨꯅꯨ ꯂꯥꯛꯑꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯁꯣꯝꯗ ꯏꯅꯦ ꯍꯣꯏ ꯀꯣꯏꯅ ꯂꯩꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ
ꯂꯤꯛꯂꯥꯅ ꯊꯣꯏꯕꯤꯆꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯃꯃꯥꯇꯣꯝꯕꯤ ꯂꯩꯔꯤꯕꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯝꯕꯗꯤ ꯂꯤꯛꯂꯥꯅ ꯆꯠꯈꯤꯕꯗꯨꯗ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯇꯥꯎ ꯑꯃꯅ ꯂꯦꯡꯕꯥꯟꯗ ꯍꯥꯏꯐꯦꯠ ꯀꯣꯜꯂꯛꯇꯨꯅ "ꯏꯇꯥꯎ, ꯅꯪꯕꯨ ꯑꯁꯤ ꯑꯣꯏꯅ ꯇꯥꯔꯒꯦ ꯍꯥꯏꯔꯣ? ꯈꯜꯂꯤꯕꯅꯤ ꯑꯁꯤꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯣ ꯊꯥꯖꯃꯥꯟꯕꯤꯗꯨꯗ ꯀꯝꯗꯧꯕ? ꯑꯗꯨꯗꯤ ꯇꯣꯛꯂꯒꯦ ꯈꯜꯂꯤꯗ꯫ ꯃꯃꯤꯡꯅ ꯊꯥꯖꯃꯥꯟꯕꯤ ꯀꯥꯏꯅ ꯀꯧꯔꯤꯕ, ꯃꯁꯛꯅ ꯊꯥꯁꯤꯌꯦꯛ ꯃꯥꯜꯂꯦ ꯇꯧꯔꯤꯕ꯫ ꯏꯕꯣ, ꯃꯥꯁꯨ ꯐꯅꯗꯤ ꯐꯖꯕꯅꯤꯗ꯫ ꯍꯣꯏꯅꯦ, ꯑꯗꯨꯏꯁꯨ ꯉꯁꯤꯒꯤꯁꯤꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯌꯥꯝꯅ ꯐꯖꯩ꯫ ꯑꯁꯤ ꯑꯣꯏꯅ ꯂꯦꯞꯄꯒꯦ꯫ ꯑꯗꯨꯗꯤ ꯊꯥꯖꯃꯥꯟꯗꯕꯤ ꯊꯥꯁꯤ ꯃꯥꯟꯕꯤꯗꯨꯗꯤ ꯑꯩꯔ ꯑꯃꯁꯤꯔ ꯑꯩꯈꯣꯏ ꯅꯤꯡꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯅꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯖꯒꯣꯏ ꯁꯥꯔꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯕꯒꯤ ꯃꯍꯨꯠ ꯂꯤꯛꯂꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯉꯛꯇꯨ ꯑꯔꯩꯕ ꯃꯈꯩ ꯊꯥꯡꯒꯠꯂꯒ ꯂꯤꯛꯂꯥ ꯂꯩꯔꯤꯕꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤꯆꯥꯁꯨ ꯈꯣꯝꯕꯅ ꯂꯤꯛꯂꯥ ꯌꯦꯡꯂꯛꯄꯗꯨ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯀꯂꯛ ꯈꯝꯃꯟꯕꯒ ꯂꯣꯏꯅꯅ "ꯄꯥꯈꯪꯁꯤꯡꯁꯤꯁꯨꯕ ꯂꯤꯛꯂꯥꯗ ꯑꯗꯨꯝ ꯇꯥꯅꯩ꯫ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯀꯌꯥꯝ ꯍꯦꯟꯅ ꯐꯖꯔꯕꯅꯣ ꯈꯪꯗꯦꯕ"꯫ ꯑꯁꯤ ꯈꯟꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯊꯣꯏꯕꯤꯆꯥꯗꯨ ꯃꯌꯥꯝꯅ ꯆꯠꯂꯁꯤ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯗꯨ ꯍꯟꯅꯗꯧꯒꯤ ꯇꯧꯅꯕꯗꯨꯗ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯂꯤꯛꯂꯥꯅ ꯃꯇꯥꯒꯤ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ "ꯀꯔꯤꯃꯨꯛ ꯈꯜꯂꯤꯅꯣ? ꯂꯥꯛꯑꯣ ꯍꯜꯂꯁꯤ꯫ ꯋꯥꯈꯜ ꯈꯟꯒꯦ ꯍꯥꯏꯔꯁꯨ ꯅꯌꯨꯝꯗꯅꯦ ꯅꯅꯤꯡ ꯇꯦꯛꯄ ꯃꯈꯩ ꯈꯜꯂꯨ ꯂꯥꯛꯑꯣ, ꯌꯥꯔꯦꯕ꯫ ꯑꯁ, ꯑꯇꯩ ꯅꯠꯇꯦꯕ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯕꯗꯨꯗ ꯃꯣꯏꯁꯦ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗ꯭ꯔꯅ ꯍꯦꯛꯇ ꯈꯟꯕꯩꯅꯤ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ, ꯂꯥꯛꯑꯣꯕ꯫ ꯍꯣꯏꯗ, ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯂꯒ ꯀꯔꯟ ꯇꯥꯔꯛꯂꯕꯗꯤ ꯈꯨꯜꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯤꯅꯅꯦ ꯐꯨꯗꯦꯛꯍꯜꯂꯒ ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯍꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯍꯔꯥꯎꯔꯕ ꯇꯨꯡꯗ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯍꯔꯥꯎ ꯁꯛꯁꯦꯟ ꯇꯝꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯂꯣꯏꯕꯗꯒꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯑꯀꯤ ꯑꯃꯨꯛ ꯐꯤꯖꯦ ꯂꯩꯇꯦꯡꯗ ꯊꯦꯡꯅꯔꯝꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯃꯥꯒꯤ ꯃꯊꯧꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯁꯨ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯤꯕ ꯃꯌꯦꯛ ꯅꯥꯏꯕꯤ ꯃꯄꯥꯜ ꯂꯣꯟꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯐꯛ ꯃꯇꯠ ꯑꯃ ꯊꯥꯔꯒ ꯃꯣꯔꯥꯗ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤ ꯑꯃ ꯀꯟꯅ ꯃꯄꯥꯜ ꯂꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯏꯕꯤꯆꯥꯗꯨ ꯇꯍꯥ ꯇꯍꯥ ꯂꯥꯛꯇꯨꯅ "ꯂꯤꯛꯂꯥ, ꯂꯤꯛꯂꯥ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯇꯝꯒꯦ ꯂꯥꯛꯏꯅꯤ꯫ ꯏꯆꯦ, ꯁꯤꯗ ꯑꯃꯨꯛꯇ ꯅꯦ ꯇꯥꯅ ꯐꯝꯃꯨꯁꯦ, ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯝꯃꯣ"꯫ ꯊꯣꯏꯕꯤꯆꯥ ꯂꯤꯛꯂꯥꯅ ꯄꯤꯔꯛꯂꯤꯕ ꯐꯥꯟꯗꯨ ꯂꯧꯁꯤꯟꯗꯨꯅ ꯂꯤꯛꯂꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ "ꯅꯍꯥꯟ ꯂꯥꯏꯕꯨꯡꯗ ꯀꯔꯟ ꯇꯥꯔꯛꯄ ꯅꯨꯄꯥ 2-3ꯗꯣ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯊꯦꯡꯅꯩꯕ꯫ ꯃꯣꯏꯅ ꯍꯥꯏꯔꯛꯄꯕꯨ ꯏꯕꯦꯝꯃ ꯅꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯅꯨꯄꯥꯗꯨꯅ ꯌꯥꯗ꯭ꯔꯗꯤꯅꯦ ꯅꯪꯁꯦ ꯐꯥꯔꯒ ꯂꯧꯅꯤ ꯀꯥꯏꯅꯒ ꯍꯥꯏꯍꯧꯔꯤꯕ꯫ ꯏꯁ, ꯃꯣꯏꯒꯤ ꯋꯥꯕꯨ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯁꯅꯨ, ꯇꯥꯕꯤꯗꯧꯕ ꯑꯩꯅ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯃꯥꯒꯤ ꯃꯄꯥꯜ ꯂꯣꯟꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯆꯥꯗꯤ ꯂꯤꯛꯂꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯣꯏꯕꯤꯆꯥ ꯃꯍꯥꯛꯅ ꯃꯅꯦ ꯍꯣꯏꯗ ꯆꯠꯂꯨꯕꯗ ꯈꯣꯝꯕꯒ ꯊꯦꯡꯅꯕꯗꯒꯤ ꯈꯣꯝꯕꯒꯤ ꯃꯔꯝꯗ ꯃꯅꯦꯗ ꯍꯪꯂꯨꯕꯗ ꯃꯅꯦꯅ ꯈꯣꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯤ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯤ ꯈꯣꯝꯕꯕꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯥꯗ ꯈꯣꯝꯕꯅ ꯃꯇꯥꯕꯨ ꯌꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯛꯄꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯑꯣꯏꯅ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯆꯥ ꯃꯇꯥꯅ ꯊꯧꯁꯥꯗꯕ ꯃꯇꯧ ꯎꯠꯂꯛꯄꯗꯨꯗ ꯄꯥꯈꯠꯄ ꯁꯥꯗꯨꯅ "ꯏꯇꯥ, ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦꯅ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯂꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯖꯥꯠꯅꯤ. ꯑꯩꯈꯣꯏꯅ ꯃꯣꯏꯒ ꯂꯝꯕꯥ ꯄꯥꯕ, ꯃꯣꯏꯒ ꯃꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯑꯣꯏꯔꯣꯏꯗ꯭ꯔꯣ? ꯍꯥ, ꯏꯇꯥ, ꯃꯣꯏꯅ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯁꯦ. ꯃꯣꯏꯒꯤ ꯃꯔꯝꯗ ꯑꯁꯨꯝ ꯈꯟꯅꯗꯨꯅ ꯂꯩꯔꯒ ꯀꯣꯛ ꯁꯥꯅꯕꯅꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯩ ꯃꯦꯠꯄ ꯑꯗꯨꯝ ꯆꯥꯊꯣꯛꯁꯤꯁꯦ. ꯑꯉꯥꯡꯅ ꯅꯣꯕꯥꯞ ꯍꯦꯛꯂꯝꯕꯅꯤ, ꯑꯗꯨꯗꯨꯝ ꯃꯦꯠꯂꯒ ꯆꯥꯁꯤ. ꯑꯩ ꯂꯧꯊꯣꯛꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯍꯩꯒ ꯊꯨꯝ ꯃꯣꯔꯣꯛꯀ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥꯗꯤ ꯂꯤꯛꯂꯥꯅ ꯆꯪꯈꯤꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯕꯨꯛꯇ ꯐꯗ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3 ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯣꯏꯕꯤꯆꯥꯅ ꯃꯅꯦꯍꯣꯏꯗ ꯆꯠꯄꯅꯤ ꯍꯥꯏꯅ ꯆꯠꯂꯒ ꯈꯣꯝꯕꯗ ꯂꯤꯛꯂꯥꯅ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯣꯝꯕꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ "ꯏꯆꯜ, ꯅꯣꯏꯒꯤ ꯅꯇꯥꯗꯨꯕꯨ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯕ꯭ꯔꯣ? ꯍꯥꯏꯖꯔꯤ ꯃꯇꯤꯛ ꯗꯨꯛ ꯌꯧꯅ ꯄꯣꯡꯉꯤꯗꯨꯕꯣ?" "ꯏꯕꯣ, ꯑꯩꯕꯨ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯅꯣ? ꯃꯥꯒꯩꯒꯤꯁꯦ
ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯥꯅꯁꯨ ꯌꯥꯝꯅ ꯇꯥꯟꯅꯕꯅꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯈꯔꯕꯨꯗꯤ ꯆꯥꯎꯊꯣꯛꯄꯅꯤ ꯈꯣꯝꯕ ꯊꯣꯏꯕꯤꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯂꯤꯛꯂꯥꯕꯨ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯕꯤ ꯑꯣꯏꯅ ꯂꯥꯟꯅ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯅ ꯇꯞꯅ ꯐꯔꯦ ꯏꯆꯜꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯁꯤꯡ ꯍꯥꯏꯕꯤꯕꯁꯦ ꯅꯕꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯌꯥꯝ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥ ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯃꯉꯣꯟ ꯅꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯂꯤꯛꯂꯥꯗꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯃꯕꯣꯛꯇꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯪꯕꯅꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯕꯣꯛ ꯑꯗꯨꯗꯤ ꯏꯀꯟ ꯀꯟꯅ ꯃꯪꯒꯣꯜꯗ ꯏꯟꯁꯥꯡ ꯃꯅꯥꯕꯨ ꯃꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯏꯃꯥ ꯉꯔꯥꯡꯗꯤ ꯃꯍꯥꯃꯅꯕꯣꯛꯁꯤꯕꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗꯗꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯃꯪꯒꯣꯜꯁꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯏꯟꯁꯥꯡꯒ ꯃꯟꯗ ꯂꯩꯔꯝꯂꯤꯕꯅꯣ ꯃꯃꯥ ꯃꯆꯥꯅ ꯍꯥꯏꯅꯕꯗꯨ ꯇꯥꯕꯗ ꯃꯕꯣꯛꯇꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯅꯣꯛꯂꯒ ꯑꯣ ꯑꯩꯅꯅꯦ ꯅꯪ ꯃꯥꯡꯕꯗ ꯅꯣꯏꯁꯦ ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯂꯤꯛꯂꯥꯒꯤ ꯃꯃꯥꯅ ꯏꯃꯥꯁꯤꯗꯤꯕ ꯎꯅꯤꯡꯉꯤ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯅ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯕꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯄꯥꯈꯠꯍꯜꯂꯤ ꯋꯥꯅꯤ ꯅꯣꯏꯗꯤ ꯎꯅꯤꯡꯉꯤ ꯈꯛ ꯍꯥꯏꯕꯗ ꯊꯕꯛ ꯁꯪꯈꯤꯅꯤ ꯍꯦꯛꯇ ꯂꯥꯛꯇꯦꯅꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯍꯜꯂꯤꯕꯅꯤ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯕꯣꯛꯅ ꯃꯃꯥ ꯃꯆꯥꯒꯤ ꯐꯝꯅꯕ ꯐꯤꯗꯥ ꯊꯥꯕꯤꯔꯝꯃꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯐꯤꯗꯥꯗꯨ ꯆꯪꯁꯤꯜꯂꯒ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯃꯕꯣꯛꯀꯤ ꯊꯪꯅꯕꯗꯒꯤ ꯄꯥꯈꯪ ꯑꯃ ꯂꯥꯛꯂꯒ ꯑꯕꯣꯛꯍꯣꯏꯒꯤ ꯁꯨꯝꯕꯟꯗꯣ ꯑꯝꯇ ꯋꯥꯏꯖꯒꯦꯕ ꯏꯁꯨ ꯊꯣꯏꯕ ꯁꯨꯝꯕꯟꯗꯣ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯣꯏ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯁꯨꯝꯕꯟ ꯂꯧꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯆꯠꯈꯤꯕꯒ ꯂꯤꯛꯂꯥꯒꯤ ꯃꯃꯥꯗꯨ ꯉꯛꯅ ꯃꯃꯥꯗꯨ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯅꯝꯃ ꯇꯥꯃꯨꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥ ꯊꯥꯅꯤꯜꯗꯨꯅꯤ ꯅꯪꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯩꯃꯥ ꯃꯥ ꯑꯣꯏꯔꯦ ꯀꯅꯥꯅ ꯈꯪꯅꯤ ꯄꯥꯈꯪ ꯐꯥꯔꯝꯂꯕꯅꯤꯅ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯂꯨꯗ꯭ꯔꯦ ꯀꯥꯏꯗꯒꯤ ꯈꯪꯂꯅꯤ ꯈꯨꯜ ꯊꯪꯅꯅ ꯂꯩꯔꯕꯁꯨ ꯅꯪꯁꯨ ꯉꯥꯏ ꯏꯁꯨ ꯊꯣꯏꯕꯤꯁꯨ ꯉꯥꯏ ꯊꯣꯏꯅ ꯂꯥꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗꯣ ꯑꯕꯣꯛ ꯊꯕꯛ ꯆꯤꯟꯕꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯂꯥꯛꯑꯅꯤꯗ ꯂꯤꯛꯂꯥꯒꯤ ꯃꯃꯥꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯃꯃꯥꯏꯁꯤ ꯀꯜꯂꯤꯅꯣ ꯌꯥꯏ ꯏꯁꯨꯅ ꯇꯣꯏꯅ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯑꯕꯣꯛꯁꯨ ꯌꯥꯏ ꯏꯃꯥꯁꯤꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯏꯅꯝꯃ ꯍꯣꯏꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯑꯉꯥꯡꯈꯩꯁꯨ ꯑꯃꯠꯇ ꯎꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯃꯥꯗꯨ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯝꯕ ꯂꯤꯛꯂꯥꯒꯤ ꯃꯕꯣꯛꯇꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯄꯥꯝꯗ ꯅꯅꯦꯗꯣ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯒꯤ ꯃꯃꯥꯗꯨ ꯃꯃꯥꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯏꯃꯥ ꯍꯧꯖꯤꯛꯁꯨ ꯏꯅꯝꯃꯗꯣ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄꯗꯣ ꯇꯣꯛꯇ꯭ꯔꯤꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯧꯖꯤꯛꯅꯕꯨ ꯍꯦꯜꯂꯦꯗ ꯃꯥꯏ ꯋꯥꯔꯤꯁꯦ ꯁꯥꯔꯒꯨꯝꯁꯤꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯁꯨ ꯊꯣꯏꯕꯤꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯅꯕꯣꯛꯁꯨ ꯃꯍꯥꯎ ꯇꯪꯅꯤꯡꯉꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯁꯨ ꯊꯣꯏꯕꯤꯅ ꯑꯣꯏꯅ ꯆꯥꯛꯁꯦ ꯊꯣꯡꯂꯣꯗꯅ ꯍꯣꯏ ꯑꯕꯣꯛ ꯑꯩ ꯊꯣꯡꯉꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯃꯕꯣꯛꯅ ꯃꯜꯂꯝꯕ ꯀꯣꯕꯤ ꯃꯁꯣꯏꯁꯤꯡꯗꯨ ꯊꯨꯃꯣꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯂꯤꯛꯂꯥꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯔꯛ ꯃꯔꯛꯇꯁꯨ ꯊꯥꯅꯤꯜꯒ ꯍꯦꯛ ꯊꯦꯡꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯕꯇꯃꯛ ꯌꯦꯡꯅꯔꯝꯃꯤ ꯋꯥ ꯂꯥꯡꯗꯤ ꯑꯃꯠꯇ ꯍꯥꯏꯅꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯤꯛꯂꯥꯅ ꯃꯕꯣꯛꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯝꯕꯤꯗ ꯈꯣꯝꯕ ꯍꯣꯏꯒ ꯊꯦꯡꯅꯔꯝꯃꯤ ꯂꯤꯛꯂꯥ ꯈꯣꯝꯕ ꯎꯕꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯝꯕꯅ ꯂꯤꯛꯂꯥꯒꯤ ꯂꯝꯕꯤ ꯊꯠꯂꯒ ꯂꯤꯛꯂꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯊꯨꯅ ꯍꯥꯏꯕꯤꯔꯣ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯏ ꯅꯨꯄꯥꯅ ꯅꯇꯨꯡꯗ ꯏꯟꯅꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯗꯅ ꯇꯧꯕꯁꯤꯗ ꯅꯪꯗꯤ ꯅꯥꯄꯜ ꯂꯧꯊꯣꯛꯅ ꯀꯥꯔꯦꯗ ꯀꯔꯤꯅꯣ ꯁꯣꯝꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯋꯥ ꯍꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯦ ꯍꯟꯗꯣꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯂꯩꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯗꯁꯨ ꯈꯣꯝꯕꯅ ꯂꯤꯛꯂꯥꯒꯤ ꯂꯝꯕꯤꯗꯨ ꯑꯗꯨꯃꯛ ꯊꯠꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥꯗꯨ ꯁꯥꯎꯅ ꯈꯣꯝꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯇꯨꯅ ꯁꯣꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯅꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯨꯅ ꯍꯥꯏꯊꯔꯒ ꯆꯠꯈꯤꯕ
ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯉꯣꯟꯗ ꯂꯥꯟꯖꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯁꯤ ꯈꯛꯇꯅꯤ ꯂꯤꯛꯂꯥꯗꯤ ꯈꯣꯝꯕꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯃꯤꯡ ꯍꯥꯏꯌꯨ ꯌꯥꯗꯕꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯊꯣꯏꯕꯤꯆꯥꯅ ꯅꯥꯄꯜ ꯀꯥꯕꯤꯅꯤ ꯍꯥꯏꯅ ꯇꯝꯁꯤꯟꯕꯗꯨꯅ ꯂꯥꯟꯅ ꯈꯟꯗꯨꯅ ꯅꯥꯄꯜ ꯃꯌꯥꯏ ꯃꯥꯡꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯀꯔꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯅꯉꯣꯟꯗ ꯂꯥꯟ ꯍꯥꯏꯖꯒꯗꯣꯔꯤꯕ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯁꯨ ꯑꯀꯥꯏꯕꯁꯨ ꯇꯧꯈꯤꯗꯅ ꯈꯪꯗꯦ ꯑꯩꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯟ ꯍꯥꯏꯔꯝꯗꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯅꯥꯎꯆꯥ ꯉꯁꯤꯗꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯗꯅꯕ ꯊꯤꯡꯖꯤꯜꯂꯁꯤꯅꯦ ꯍꯥ ꯃꯇꯥꯎ ꯃꯌꯥꯝꯅ ꯍꯣꯏꯅꯦ ꯅꯥꯄꯜ ꯀꯥꯕꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯄꯜ ꯀꯥꯕ ꯌꯦꯡꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯃꯌꯥꯝꯗꯨꯒ ꯄꯨꯟꯅ ꯈꯣꯝꯕꯗꯨ ꯂꯤꯛꯂꯥꯗ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ ꯂꯤꯛꯂꯥꯁꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯁꯥꯎ ꯐꯊꯕ ꯉꯝꯗ ꯈꯣꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯈꯪꯕ꯭ꯔꯥ ꯅꯣꯏꯒꯤꯁꯦ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯀꯔꯦꯝꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯣꯛ ꯆꯠꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯁꯥꯎꯅ ꯂꯩꯊꯣꯛꯂꯒ ꯆꯠꯄ ꯍꯧꯔꯝꯃꯤ ꯈꯣꯝꯕꯁꯨ ꯂꯤꯛꯂꯥꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯉꯥꯏꯍꯥꯛ ꯅꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕ ꯂꯤꯛꯂꯥꯕꯨ ꯇꯥꯟꯅꯔꯒ ꯂꯤꯛꯂꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯗꯅ ꯍꯧꯖꯤꯛꯇꯤ ꯈꯣꯝꯕ ꯑꯩꯒꯤ ꯇꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯀꯩꯅꯣ ꯈꯨꯗꯥꯡꯗꯒ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯅ ꯇꯧꯔꯤꯁꯤꯕꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ ꯈꯣꯝꯕꯁꯨ ꯂꯤꯛꯂꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯆꯤꯡꯒꯦ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯅꯤꯜꯗꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯇꯨꯝꯅ ꯁꯨꯔꯛꯂꯝꯃꯤ ꯈꯣꯝꯕꯁꯨ ꯁꯥꯎꯅ ꯂꯤꯛꯂꯥꯒꯤ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯛꯂꯒ ꯊꯥꯅꯤꯜꯗ ꯍꯜꯂꯒ ꯈꯨꯇꯨꯝꯅ ꯁꯨꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯤꯗꯨ ꯈꯪꯍꯧꯗꯅ ꯅꯝꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯈꯣꯝꯕꯒꯤ ꯃꯇꯥꯎ ꯑꯅꯤ ꯑꯍꯨꯝꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯈꯣꯝꯕ ꯃꯇꯥꯎ ꯑꯅꯤꯅ ꯆꯤꯡꯊꯣꯛꯂꯛꯄꯗꯨꯗ ꯊꯥꯅꯤꯜꯗ ꯃꯈꯨꯠ ꯁꯤꯡꯗꯨꯅ ꯍꯣꯏ ꯃꯤꯅꯥꯏ ꯃꯆꯥ ꯃꯄꯨꯗꯣ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯄ ꯍꯣꯏ ꯅꯪ ꯈꯪꯅꯤ ꯅꯃꯥꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯊꯕꯛ ꯁꯨꯔꯒ ꯆꯥꯔꯤꯕꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯕ ꯁꯥꯔꯗꯅ ꯅꯊꯤꯕꯣꯡ ꯆꯥꯔ ꯍꯦꯜꯍꯟꯒꯦ ꯑꯩꯈꯣꯏ ꯅꯈꯣꯏꯗꯒꯤ ꯂꯦꯝꯅ ꯅꯤꯔꯒ ꯆꯥꯕ ꯅꯠꯇꯦ ꯍꯨꯃꯥꯡ ꯃꯃꯜꯅꯅꯤ ꯅꯈꯣꯏꯒꯤ ꯅꯄꯥꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯄꯪꯕ ꯏꯃꯥꯗ ꯄꯥꯕꯒꯤ ꯂꯥꯏꯌꯦꯡꯁꯦ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯔꯒ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯃꯠꯅꯕ ꯇꯧꯕꯗꯒꯤ ꯏꯃꯥꯅꯗꯣ ꯅꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕꯅꯤ ꯀꯔꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯄꯥ ꯄꯟꯕ ꯁꯥꯔꯗꯅ ꯄꯜꯂꯦ ꯅꯈꯣꯏꯒꯤ ꯅꯄꯥꯗꯨꯗꯤꯅꯦ ꯂꯝꯍꯨꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯕ ꯌꯥꯝꯅ ꯀꯔꯝ ꯆꯥꯎ ꯃꯤꯅꯤ ꯅꯪꯁꯨ ꯅꯄꯥꯗꯨ ꯀꯩꯁꯨ ꯈꯦꯠꯅꯗꯦ ꯀꯔꯤ ꯅꯊꯤꯕꯣꯡ ꯄꯤꯖꯔꯒ ꯃꯄꯨꯗꯣ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯄ ꯍꯨꯏ ꯑꯩꯕꯨ ꯈꯥꯡꯕꯗꯣ ꯊꯥꯗꯣꯛꯑꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯄꯗ ꯃꯇꯥꯎꯁꯤꯡ ꯑꯗꯨꯁꯨ ꯐꯔꯝꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯝꯕ ꯂꯤꯛꯂꯥꯗ ꯃꯣꯟꯁꯤꯜꯂꯒ ꯃꯁꯤ ꯄꯨꯝꯕꯁꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯑꯩꯅ ꯀꯩꯗꯧꯔꯤꯒꯦ ꯂꯥꯎ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯗꯨ ꯁꯥꯎꯅ ꯃꯇꯥꯎ ꯑꯅꯤ ꯑꯍꯨꯝꯗꯨꯒ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨꯗ ꯊꯥꯅꯤꯜꯗꯤ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯄꯥꯈꯠꯅ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯁꯨ ꯅꯆꯜꯒꯤ ꯍꯀꯟ ꯆꯪꯕꯗ ꯑꯋꯥꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯏꯆꯜ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯋꯥꯖꯥꯎ ꯄꯪꯉꯥꯡ ꯉꯥꯡꯖꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯧ ꯅꯠꯇꯦ ꯐꯔꯦ ꯏꯕꯨꯡ ꯑꯗꯨꯗꯤ ꯅꯆꯜꯁꯨ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯉꯥꯏꯈꯣ ꯑꯩ ꯅꯈꯣꯏꯒꯤ ꯈꯨꯟꯖꯤꯟ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯌꯥꯔꯅꯤꯗ ꯏꯕꯨꯡ ꯌꯥꯗꯦ ꯃꯣꯏꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯃꯨꯛ ꯅꯇꯣꯝꯇ ꯆꯠꯂꯤꯉꯩꯗ ꯀꯔꯟ ꯇꯥꯔꯛꯄꯁꯨ ꯂꯥꯎ ꯑꯩ ꯊꯤꯟꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯅ ꯂꯤꯛꯂꯥꯕꯨ ꯃꯈꯣꯏꯒꯤ ꯈꯨꯟꯖꯤꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯈꯣꯝꯕꯗꯨ ꯃꯌꯨꯝꯗ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯃꯄꯥꯕꯨꯡꯗ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯈꯣꯝꯕꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥ ꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯥꯕꯨꯡꯗ ꯇꯝꯃꯤꯁꯤꯕꯣ ꯍꯥꯏꯗ꯭ꯔꯗꯤ ꯇꯝꯈꯤꯗ꯭ꯔꯣ ꯐꯩ ꯈꯪꯅꯤꯕ ꯂꯩꯔꯤꯕ ꯏꯪꯈꯣꯜꯗꯣ ꯃꯠꯂꯕꯗꯤ ꯀꯗꯥꯏꯗ ꯂꯩꯕ ꯌꯦꯡꯒꯦꯕ ꯃꯣꯏ ꯈꯪꯅꯤꯗꯅ ꯃꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯒꯤ ꯃꯄꯥꯕꯨꯡꯗꯨ ꯁꯥꯎꯅ ꯂꯤꯆꯩꯗꯨ ꯁꯥꯐꯨ ꯀꯟꯅ ꯁꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯝꯕꯗꯤ ꯃꯣꯃꯣ ꯅꯣꯛꯂꯒ ꯌꯦꯡꯍꯧꯔꯝꯃꯤ ꯃꯕꯨꯛꯅꯤꯡꯗ ꯈꯪꯅꯤꯕ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯁꯥꯕ ꯑꯃ ꯂꯩꯐꯝ ꯂꯩꯇ ꯇꯥꯡꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯗꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯨꯏ ꯈꯣꯡꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜꯗꯨ ꯂꯤꯛꯂꯥꯕꯨ ꯃꯈꯣꯏꯒꯤ ꯈꯨꯟꯖꯤꯟ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ
ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯑꯣꯈꯣꯡꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯄꯥꯈꯠꯅ "ꯃꯥ ꯀꯩꯗꯧꯔꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯅꯤꯡꯒꯥꯡꯅ ꯐꯝꯂꯒ ꯃꯃꯥꯒꯤ ꯃꯁꯥꯗ ꯅꯣꯝꯂꯒ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥꯗꯨ ꯀꯞꯂꯝꯕꯗꯨ ꯈꯔ ꯐꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯤꯁꯤꯅ ꯇꯩꯊꯣꯛꯅ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯇꯣꯜꯂ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯃꯤꯒꯤ ꯑꯉꯝꯕꯒꯤ ꯃꯆꯥꯗꯨꯒ ꯃꯥꯟꯅꯔꯨꯔꯤ? ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯅꯦꯁꯦ." "ꯀꯔꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯋꯥ ꯉꯥꯡꯗ ꯅꯤꯡꯕ ꯀꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜꯒꯤ ꯃꯃꯥꯁꯨ ꯃꯆꯥꯗ ꯆꯩꯊꯣꯛ ꯁꯩꯊꯣꯛꯂꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥꯅ ꯃꯪꯂꯒ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ "ꯏꯆꯥꯁꯤꯗꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯅꯅꯦ ꯍꯣꯏꯗꯔ ꯅꯪ ꯃꯝꯇꯣꯟ ꯍꯣꯏꯗꯔ ꯀꯩꯅꯣ ꯂꯩꯔꯨꯔꯒ ꯂꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ, ꯍꯌꯦꯡ ꯍꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯃꯥ, ꯅꯆꯥꯁꯤ ꯌꯥꯝ ꯐꯠꯇꯦꯀꯣ꯫ ꯄꯥꯕꯗ ꯋꯥꯅ ꯂꯦꯞꯁꯤꯟꯖꯔꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯑꯩꯍꯥꯛꯇꯛꯇ ꯃꯤꯕꯨ ꯃꯨꯟꯈ꯭ꯔꯅꯤꯀꯣ." "ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯥꯒꯤ ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯇꯣꯛꯑꯣ ꯍꯥꯏꯗꯅ ꯇꯝꯂꯝꯕꯅꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯅꯄꯥꯕꯨꯡꯅ ꯉꯝꯗꯕꯗꯨꯗ ꯂꯥꯏꯌꯦꯡꯂꯒ ꯐꯒꯗ꯭ꯔꯥ ꯈꯟꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯣꯏꯗꯒꯤ ꯁꯦꯜ ꯄꯨꯔꯨꯕꯗꯨꯅ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯁꯤ ꯌꯧꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯇꯣꯝꯇ ꯋꯥꯔꯧꯖꯗꯅꯕ ꯊꯦꯝꯖꯤꯟꯖꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯂꯤꯛꯂꯥꯗꯤ ꯃꯌꯨꯝ ꯌꯧꯕꯒ ꯊꯣꯏꯕꯤꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯊꯣꯏꯕꯤꯆꯥꯗ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕꯤꯆꯥ ꯂꯤꯛꯂꯥꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯕ ꯁꯥꯖꯤꯟꯅꯗꯨꯅ "ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ꯭ꯔꯣ? ꯃꯗꯨꯒꯤ ꯃꯤꯗꯣ ꯃꯇꯥ ꯑꯃꯅꯤ꯫ ꯅꯍꯥꯟꯃꯨꯛ ꯃꯤꯡ ꯍꯥꯏꯗꯕꯒꯤꯕꯨ ꯑꯩꯁꯦ ꯅꯥꯄꯜ ꯀꯥꯕꯤꯅꯤ, ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯝꯕꯤ ꯊꯠꯂꯒ ꯊꯝꯕꯩ ꯋꯥꯅꯤꯗ." ꯊꯣꯏꯕꯤꯆꯥ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯍꯥꯏꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯏꯉꯛꯉꯛꯅ "ꯀꯩꯅꯣ ꯑꯩꯁꯤꯕꯣ, ꯃꯗꯨꯒꯤ ꯃꯤꯗꯨꯕꯨ ꯃꯀꯣꯛꯀ ꯈꯔ ꯆꯥꯛꯄ ꯖꯥꯠꯂꯣ? ꯈꯪꯗꯦ ꯕꯦꯝꯃ, ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯤꯗꯣ ꯍꯩꯅꯗꯕꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯗꯤ ꯈꯪꯖꯗꯕꯅꯤꯅ ꯈꯣꯝꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯛ ꯍꯩꯅꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯆꯥꯗꯨ ꯃꯇꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯃꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯗꯨꯗ ꯍꯩꯅꯗꯦ ꯀꯥꯏꯅ ꯃꯁꯝꯁꯦ ꯍꯦꯛ ꯐꯣꯏꯔꯨꯗꯅꯕ." ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯤꯆꯥ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯂꯤꯛꯂꯥꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯆꯥꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯤꯛꯂꯥꯗꯨ ꯊꯣꯏꯕꯤꯆꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥ ꯂꯤꯛꯂꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯁꯨꯝ ꯇꯤꯟꯅꯕꯁꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ." ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯤꯆꯥ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯨ ꯂꯤꯛꯂꯥꯗꯨ ꯈꯣꯝꯕ ꯊꯦꯡꯅꯔꯕꯗꯤ ꯈꯟꯕꯗ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯃꯕꯣꯛꯍꯣꯏꯗ ꯆꯠꯄ ꯂꯦꯞꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯈꯣꯝꯕꯒꯤ ꯃꯄꯥꯕꯨꯡꯅ ꯃꯌꯨꯝ ꯏꯪꯈꯣꯜ ꯃꯠꯈꯤꯕꯗꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯃꯕꯣꯛꯇꯨ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯇꯥꯕꯗ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯅꯦ ꯇꯥꯃꯨꯅ ꯂꯤꯛꯂꯥ ꯑꯃꯁꯨꯡ ꯃꯃꯥꯗ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯒꯤ ꯋꯥꯈꯜꯗ "ꯑꯁ, ꯏꯕꯨꯡꯗꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯑꯣꯏꯅ ꯊꯣꯛꯏ ꯇꯧꯔꯤꯁꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ?" ꯑꯁꯤ ꯈꯟꯅ ꯂꯤꯛꯂꯥ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯔꯛꯄꯗ ꯈꯣꯝꯕꯗ ꯍꯥꯏꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ "ꯏꯃꯥ, ꯑꯩ ꯑꯁꯤꯗ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯎꯅꯔꯨꯒꯦ, ꯊꯨꯅ ꯍꯜꯂꯛꯀꯦ." "ꯕꯦꯝꯃ, ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯃꯃꯥꯒꯤ ꯃꯄꯥꯝꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯖꯥꯎꯗ ꯈꯣꯝꯕꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯥꯏꯅ ꯊꯪꯅ ꯈꯣꯝꯕꯗꯨ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯇꯥꯎ ꯑꯅꯤ ꯑꯍꯨꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥ ꯄꯥꯈꯠꯅ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯂꯞꯅ ꯈꯧꯗꯦꯝꯂꯝꯃꯤ꯫ ꯈꯣꯝꯕꯁꯨ ꯉꯁꯥꯏꯗꯒꯤ ꯂꯤꯛꯂꯥ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯅ ꯈꯧꯗꯦꯝꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯇꯨꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ "ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯥꯄꯜ ꯀꯥꯕꯤꯁꯤ ꯃꯈꯣꯡꯅ ꯊꯣꯡꯅꯦꯛꯇ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯏꯅꯦ? ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯁꯤꯕꯣ?" ꯂꯤꯛꯂꯥ
ꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯒꯤ ꯈꯜꯂꯒ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯇꯞꯅ, "ꯏꯕꯣꯛ, ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯂꯩꯊꯣꯛꯄꯤꯔꯧꯕ." "ꯀꯔꯤ ꯋꯥꯅꯣ? ꯍꯥꯏꯅꯤꯡꯂꯒꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯥꯏꯌꯣ. ꯑꯩꯗꯤ ꯃꯁꯤ ꯂꯦꯡꯕ ꯌꯥꯗꯦ. ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ." ꯂꯤꯛꯂꯥ ꯈꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯇꯅꯤꯛ, "ꯏꯕꯨꯡꯅ ꯅꯆꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯅ ꯂꯩꯔꯁꯨ ꯃꯔꯥ ꯂꯩꯇꯕ ꯏꯕꯨꯡ ꯊꯥꯅꯤꯜꯗꯗꯤ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ. ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯍꯟꯕꯤꯌꯨ." "ꯀꯩꯅꯣ ꯑꯗꯨꯛ ꯅꯄꯜ ꯀꯥꯕꯤ ꯅꯪꯅꯕꯨ ꯃꯤꯗ ꯍꯥꯏꯖꯕꯒ ꯍꯩꯕ꯭ꯔꯅꯦ? ꯅꯠꯇ꯭ꯔꯒ ꯊꯥꯅꯤꯜ ꯍꯥꯏꯕ ꯂꯥꯏꯔꯁꯨ ꯗꯠꯅꯕꯗꯣ ꯄꯥꯝꯕꯒꯤꯔꯣ ꯅꯪꯅ ꯏꯀꯥꯏ ꯏꯈꯤꯒ ꯈꯪꯗꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯤꯁꯦ?" ꯂꯤꯛꯂꯥ ꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕꯅ ꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯗꯒꯤꯁꯨ ꯃꯄꯤ ꯃꯔꯤꯛ ꯁꯤꯟꯊꯔꯛꯇꯨꯅ ꯈꯣꯟꯖꯦꯜ ꯇꯅꯤꯛꯅ, "ꯅꯄꯜ ꯀꯥꯔꯤꯁꯤꯕꯨ ꯑꯩꯔꯣ ꯏꯕꯨꯡꯂꯣ? ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯅ ꯁꯨꯞꯅꯒꯤ ꯃꯃꯤꯡ ꯍꯥꯏꯌꯣ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅꯕꯨ ꯑꯁꯨꯛ ꯏꯀꯥꯏꯕ ꯄꯤꯕ, ꯏꯅꯥꯛ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕꯕꯨ tuhꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯅꯄꯜ ꯀꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯃꯃꯥꯏꯗ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯁꯥꯎꯅ ꯃꯃꯥꯏꯗꯨ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯝꯕꯗꯤ ꯂꯤꯛꯂꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯉꯥꯡꯁꯛ ꯇꯧꯔꯤꯕꯁꯤ ꯂꯤꯛꯂꯥꯅꯗꯤ ꯁꯨꯞꯅꯒꯤ ꯃꯃꯤꯡ ꯍꯥꯏꯌꯨ ꯌꯥꯗꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯣꯏꯔꯦ ꯈꯟꯕꯗ ꯈꯣꯝꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯤꯛꯂꯥꯒꯤ ꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯂꯤꯛꯂꯥꯕꯨ ꯈꯥꯝꯂꯒ, "ꯂꯤꯛꯂꯥ, ꯉꯥꯏꯈꯣ, ꯋꯥꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯁꯦꯡꯗꯣꯛꯅꯈꯤꯁꯤ." "ꯀꯔꯤ ꯁꯦꯡꯗꯣꯛꯀꯗꯧꯕ ꯂꯩꯔꯤꯒꯦ?" "ꯌꯥꯝ ꯂꯩꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯃꯍꯥꯛꯅ ꯊꯣꯏꯕꯤꯆꯥꯗ ꯂꯤꯛꯂꯥꯕꯨ ꯄꯥꯝꯖꯩ ꯍꯥꯏꯅ ꯍꯥꯏꯕ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯅ ꯊꯣꯏꯕꯤꯆꯥꯕꯨ ꯌꯥꯝꯅ ꯊꯥꯖꯕꯅ ꯈꯣꯝꯕꯅ ꯇꯝꯂꯤꯕꯗꯨ ꯑꯃꯗ ꯊꯥꯖꯔꯝꯗꯦ꯫ "ꯏꯕꯨꯡ, ꯌꯥꯔꯦ ꯂꯦꯞꯄꯤꯔꯣ. ꯑꯩ ꯏꯕꯨꯡꯅ ꯍꯥꯏꯖꯤꯜꯂꯤꯕ ꯆꯤꯔꯣꯜ ꯋꯥꯍꯩꯗꯣ ꯑꯃꯠꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ. ꯊꯣꯏꯕꯤꯆꯥꯁꯦ ꯑꯩꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ. ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ. ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯍꯥꯏꯔꯝꯂꯣꯏ." "ꯂꯤꯛꯂꯥ, ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯗ꯭ꯔꯒꯁꯨ ꯊꯣꯏꯕꯤꯆꯥ ꯃꯁꯥꯗ ꯍꯪꯉꯨꯁꯣ. ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯖꯤꯟꯕꯗꯨꯗ ꯊꯥꯖꯗꯨꯅ ꯅꯪꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯕꯅꯤ." ꯂꯤꯛꯂꯥ ꯑꯁꯦꯡꯕ ꯑꯣꯏꯔꯕꯁꯨ ꯊꯣꯏꯕꯤꯆꯥꯗ ꯍꯪꯗꯗꯤ ꯍꯪꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯞꯅ, "ꯐꯔꯦ, ꯑꯩ ꯊꯣꯏꯕꯤꯆꯥꯗ ꯍꯪꯂꯒꯦ, ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯂꯩꯊꯣꯛꯂꯒ ꯈꯣꯝꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥ ꯃꯃꯥꯒꯤ ꯃꯄꯥꯝꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯣꯏꯕꯤꯆꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯆꯥꯁꯨ ꯃꯥꯡꯒꯣꯜꯗ ꯂꯪ ꯅꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥ ꯁꯧꯔꯞꯅ, "ꯊꯣꯏꯕꯤꯆꯥ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯩꯅꯣ ꯂꯥꯛꯄꯒ ꯂꯋꯥꯏ ꯂꯦꯝꯄꯨꯁꯤꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏꯁꯤꯕꯣ? ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯦ, ꯑꯗꯨꯒ ꯅꯦ ꯇꯥꯅꯅꯦ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯌꯨ." ꯂꯤꯛꯂꯥ ꯊꯣꯏꯕꯤꯆꯥꯅ ꯑꯗꯨꯝꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯤꯗꯥꯗꯨꯗ ꯐꯝꯂꯒ ꯈꯣꯝꯕꯒ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯤꯛꯂꯥꯗꯤ ꯏꯆꯝ ꯆꯝꯅ ꯃꯇꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯍꯥꯏꯔꯝꯂꯣꯏ ꯈꯟꯅ ꯈꯣꯝꯕꯅ ꯊꯣꯏꯕꯤꯆꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯅ ꯇꯝꯂꯛꯄ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯆꯥꯗꯨ ꯑꯁꯦꯡꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯛꯂꯥ ꯏꯉꯛꯉꯛꯅ, "ꯊꯣꯏꯕꯤꯆꯥ, ꯅꯪꯃꯛꯅ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯃꯔꯝꯗ ꯑꯗꯨꯝꯅ ꯍꯥꯏꯔꯕ? ꯏꯇꯥ, ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ. ꯇꯥꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯟꯅ ꯀꯌꯥꯗ ꯂꯨꯅ ꯆꯥꯅ ꯈꯜꯂꯨꯕ. ꯏꯇꯥ, ꯅꯪꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯗꯨꯗ ꯑꯩ ꯀꯜꯂ ꯈꯝꯕꯟꯕ ꯄꯣꯛꯂꯨꯔꯦ. ꯑꯗꯨꯃꯛꯅ ꯇꯥ ꯈꯣꯝꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯇꯥ, ꯇꯥ ꯈꯣꯝꯕꯗꯤ ꯌꯥꯝ ꯐꯕꯅꯤ. ꯑꯗꯨꯒ ꯃꯥꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯏꯇꯥ, ꯑꯩꯅ ꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯅꯪꯅ ꯑꯁꯦꯡꯕ ꯅꯇꯥꯃꯛꯅꯤ ꯈꯜꯂꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯂꯤꯛꯂꯥ ꯊꯣꯏꯕꯤꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯄꯨꯝꯕꯗꯨ ꯇꯥꯕꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯨꯕꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕꯗꯨꯗ ꯂꯤꯛꯂꯥ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗ ꯊꯣꯏꯕꯤꯆꯥꯗ ꯄꯦꯟꯗꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥꯁꯨ ꯃꯥꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯃꯇꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯣꯝꯕ ꯂꯤꯛꯂꯥꯅ ꯊꯥꯅꯤꯜ ꯍꯣꯏꯕꯨ ꯃꯌꯨꯝꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯕꯗꯨꯗ
ꯃꯄꯥꯕꯨꯡꯗ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯤꯛꯂꯥꯗꯨ ꯊꯣꯏꯕꯤꯆꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯝꯗꯦ꯫ ꯊꯣꯏꯕꯤꯆꯥꯗꯨ ꯐꯅ ꯃꯍꯥꯛꯅ ꯂꯥꯜꯂꯨꯕ ꯑꯣꯏꯕꯅ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯤꯛꯂꯥꯒ ꯈꯣꯝꯕꯒ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕ ꯁꯦꯡꯗꯣꯛꯅꯕꯗꯒꯤ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯆꯥꯗꯨ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯇ ꯃꯍꯥꯛꯅ ꯃꯤꯇꯥꯔꯨꯕꯒꯤꯅꯤ ꯈꯟꯅ ꯅꯤꯡꯉꯝꯗ ꯃꯩꯆꯥꯛ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯤꯛꯂꯥꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯔꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯤꯛꯂꯥ ꯅꯣꯛꯈꯦꯗꯨꯅ ꯑꯆꯥ ꯑꯊꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃꯅꯤ ꯆꯪꯂꯛꯇꯨꯅ, "ꯂꯤꯛꯂꯥ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯪꯁꯦ ꯐꯖꯕꯒꯤ ꯃꯄꯥ ꯂꯩꯇ꯭ꯔꯦ꯫ ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯆꯥꯅꯨꯄꯤꯒꯁꯨ ꯏꯅꯦ ꯂꯤꯛꯂꯥ ꯌꯦꯡꯒꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯤꯡꯉꯥꯏꯅ ꯈꯥꯡꯕ ꯉꯝꯗꯗꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯏꯅꯝꯃꯣꯏ ꯃꯌꯥꯝ ꯂꯥꯛꯇꯅ ꯍꯧ ꯇꯧꯕꯤꯕꯁꯤꯃꯨꯛ ꯅꯆꯟꯅ ꯄꯦꯟꯖꯕ ꯂꯩꯇ꯭ꯔꯦ꯫ ꯇꯧꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯏꯆꯜꯒꯤꯕꯣ? ꯍꯥꯏ ꯑꯇꯣꯝꯕ, ꯅꯆꯦꯒ ꯁꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗꯅꯦ ꯐꯝꯍꯧꯔꯣ꯫ ꯍꯣꯔꯦꯟ ꯍꯜꯂꯝꯗꯥꯏꯗꯅꯦ ꯏꯃꯥ ꯆꯪꯂꯛꯀꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥꯗꯨ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯤꯛꯂꯥꯗꯨ ꯃꯇꯥꯔꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯧ ꯇꯧꯗꯨꯅ ꯂꯤꯛꯂꯥꯒ ꯈꯣꯝꯕꯒꯁꯨ ꯂꯨꯍꯣꯡꯗꯨꯅ ꯈꯟꯅ ꯆꯩꯅ ꯌꯥꯎꯗꯅ ꯏꯪꯅ ꯄꯥꯟꯈꯤꯔꯝꯃꯤ꯫